ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯙꯤꯅ ꯐꯥꯕ ꯕꯦꯅꯥꯎꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯔꯤ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯂꯥꯏꯙꯤꯅ ꯐꯥꯕ ꯕꯦꯅꯥꯎꯕꯤ ꯅꯣꯡꯃ ꯀꯣꯂꯦꯖꯇ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯗꯤꯄꯅ ꯍꯥꯏꯔꯛꯏ ꯃꯇꯥꯎ ꯊꯥꯕꯜ ꯅꯍꯥꯟꯒꯤꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯁꯤꯗ ꯄꯥꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯀꯥꯏꯗꯅꯣꯗ ꯃꯇꯥꯎ ꯁꯤꯗ ꯄꯥꯟꯕꯗꯤ ꯂꯥꯏꯔꯗꯅ ꯁꯤꯗ ꯑꯣꯏꯅ ꯍꯟꯖꯤꯜꯂꯛꯏꯗ ꯑꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯁꯤꯗ ꯍꯟꯖꯤꯜꯂꯛꯑꯦꯕꯣ ꯅꯔꯣꯟꯗꯨ ꯁꯦꯡꯉꯨꯅꯦ ꯍꯣꯅꯦ ꯑꯩꯅ ꯊꯥꯈꯤꯕ ꯂꯩꯋꯥꯗꯣ ꯑꯗꯨꯗꯣ ꯈꯪꯅꯔꯛꯇꯅ ꯑꯩꯁꯦ ꯐꯩꯖꯩ ꯆꯠꯂꯝꯗꯧꯕ ꯈꯤꯇꯪ ꯉꯥꯏꯕꯨꯡꯉꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯑꯗꯨ ꯂꯨꯕ ꯂꯩꯋꯥꯗꯨꯕꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯥꯅ ꯇꯧꯔꯤꯉꯩꯗ ꯁꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯏꯁ ꯀꯩꯅꯦꯒꯦ ꯁꯤꯗꯤ ꯋꯥꯔꯤꯁꯤ ꯅꯪ ꯂꯣꯏꯅ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯑꯣ ꯀꯔꯤꯅꯣ ꯃꯇꯥꯎ ꯗꯤꯄꯒ ꯃꯇꯥꯎ ꯊꯥꯕꯜꯒꯅ ꯍꯥꯏꯅꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯇꯥꯕ ꯑꯩꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯅꯥꯀꯣꯡꯁꯦ ꯃꯦꯟꯁꯤꯟꯕꯗ ꯃꯇꯥꯈ꯭ꯔꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯃꯇꯥꯎ ꯊꯥꯕꯜꯁꯦ ꯅꯨꯄꯤ ꯀꯣꯏꯅꯅꯤꯡꯉꯦꯌꯦ ꯑꯉꯥꯡ ꯃꯥꯅ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅꯗꯤ ꯄꯥꯝꯕꯤꯗ꯭ꯔꯕ ꯑꯗ ꯃꯥꯅ ꯅꯨꯄꯤꯗꯨꯗ ꯂꯩꯋꯥ ꯀꯥꯞꯁꯤꯜꯂꯨꯔꯕ ꯖꯥꯠꯅꯤꯗ ꯑꯗꯣ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅ ꯍꯩꯇꯃꯤꯅ ꯐꯥꯅꯔꯛꯑꯦꯗꯅ ꯉꯥꯏꯈꯣꯅꯦ ꯃꯇꯥꯎ ꯑꯄꯣꯏ ꯅꯪꯕꯨ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯣ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯉꯁꯤ ꯈꯛ ꯀꯣꯂꯦꯖ ꯀꯥꯔꯛꯑꯒ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯊꯥꯕꯜ ꯅꯪ ꯑꯝꯇ ꯋꯥꯔꯤꯁꯦ ꯍꯧꯕꯗꯤ ꯂꯣꯏꯕꯨ ꯂꯤꯌꯨ ꯑꯩꯕꯨꯗꯤ ꯈꯅꯥꯎ ꯅꯥꯏ ꯂꯤꯒꯦ ꯑꯩ ꯂꯤꯒꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯄꯣꯏ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯕꯦꯅꯥꯎꯕꯤꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯗ ꯃꯥꯗꯤ ꯅꯨꯄꯥꯗꯧꯅ ꯇꯧꯋꯤꯗꯅ ꯈꯤꯇꯪ ꯍꯥꯏꯔꯨꯕꯒ ꯌꯦꯟꯕꯥꯗꯧꯅ ꯃꯁꯣꯡ ꯍꯦꯛꯇ ꯀꯥꯏꯗꯅ ꯁꯥꯎꯔꯁꯨ ꯃꯁꯛꯇꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯅ ꯅꯣꯛꯑꯁꯨ ꯔꯥꯁꯤꯗꯤ ꯑꯗꯨꯝ ꯂꯩꯗꯅ ꯌꯥꯔꯦ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯑꯣ ꯑꯁ ꯇꯥꯒꯦ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯈꯔ ꯄꯜꯂꯝꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏꯅꯦ ꯑꯗꯣ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣꯅꯦ ꯇꯥꯅꯤꯡꯕꯅ ꯃꯤꯠꯁꯦ ꯍꯥꯒꯖꯔꯦꯕ ꯍꯣꯏꯅꯦ ꯂꯤꯔꯛꯑꯒꯦꯅꯦ ꯅꯍꯥꯟꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯋꯥ ꯃꯆꯥ ꯑꯃꯈꯛ ꯇꯧꯔꯨꯕꯅꯤ ꯑꯩꯅ ꯈꯪꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯃ ꯑꯃ ꯂꯩ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯪꯒꯟꯗ ꯊꯣꯝꯃꯨ ꯀꯅꯥꯝ ꯈꯪꯍꯟꯒꯅꯨ ꯃꯁꯥ ꯐꯥꯎꯕ ꯈꯪꯍꯟꯒꯅꯨꯗꯅ ꯌꯥꯝꯅ ꯂꯨꯕ ꯂꯩꯋꯥꯅꯤꯗꯅ ꯃꯥꯅ ꯂꯩ ꯑꯃꯗ ꯁꯣꯜꯂꯛꯄꯅꯤ ꯑꯗꯨ ꯑꯣꯏꯅ ꯄꯥꯏꯔꯒ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯋꯥꯏꯇꯤꯡ ꯁꯦꯠꯇꯨꯗ ꯐꯝꯃꯒ ꯃꯥꯁꯤ ꯊꯣꯔꯛꯄ ꯉꯥꯏꯕꯅꯤ ꯑꯗ ꯇꯥꯅ ꯆꯥꯔꯤꯁꯨ ꯕꯦꯅꯥꯎꯕꯤꯗꯣ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯏ ꯃꯥꯅ ꯃꯇꯥꯏ ꯊꯪꯉꯤ ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯒ ꯇꯟꯖꯥ ꯑꯃ ꯌꯦꯡꯂꯤꯉꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯛꯇ ꯆꯥꯕ ꯀꯥꯡꯕꯨꯗꯣ ꯈꯪꯈꯤꯗꯅ ꯅꯣꯏꯁꯨ ꯃꯗꯨ ꯐꯥꯎꯖꯤꯜꯂꯛꯏꯅꯦ ꯑꯗꯨꯒ ꯑꯩꯉꯣꯟꯁꯤꯗ ꯅꯣꯛꯄꯨ ꯀꯞꯄꯨ ꯕꯤꯀꯥꯔ ꯑꯃꯅꯤ ꯑꯗ ꯃꯣꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯂꯩꯗꯨ ꯄꯣꯔꯛꯏꯗꯣ ꯁꯤꯅꯤ ꯑꯗ ꯑꯩꯅ ꯁꯨꯝ ꯄꯥꯏꯔꯛꯄꯅꯤꯅ ꯈꯨꯝꯕꯅꯤ ꯑꯗꯨꯗ ꯃꯣꯏꯅ ꯍꯥꯏꯅ ꯏꯁ ꯕꯦꯅꯥꯎꯕꯤꯗ ꯄꯤꯅꯅꯕ ꯄꯣꯔꯛꯄ ꯃꯥꯜꯂꯤ ꯁꯤꯅꯤ ꯑꯗ ꯑꯩꯅ ꯅꯠꯇꯦ ꯀꯥꯏꯗꯩꯅꯣ ꯅꯥꯞ ꯆꯥꯗꯕ ꯍꯥꯏꯗꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯦꯅꯥꯎꯕꯤꯗꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯆꯧꯊꯣꯛꯄ ꯈꯤꯇꯪ ꯉꯥꯏ ꯂꯩꯔꯝꯃꯦ ꯑꯗꯨꯗ ꯑꯩꯅ ꯑꯁ ꯃꯁꯤꯗꯤ ꯀꯥꯟꯅꯄꯣꯟꯇꯦ ꯍꯥꯏꯗꯅ ꯆꯨꯝꯃꯦ ꯂꯩꯁꯦ ꯕꯦꯅꯥꯎꯕꯤꯗ ꯊꯣꯝꯅꯕ ꯄꯣꯔꯛꯄꯅꯤ ꯅꯈꯣꯏ ꯂꯥꯡꯉꯛꯀꯅꯨ ꯑꯩ ꯑꯝꯇ ꯊꯣꯝꯈꯤꯒꯦꯅ ꯍꯥꯏꯔꯨꯕꯅꯤ ꯑꯗꯒꯤ ꯃꯣꯏꯅ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯁꯠ ꯊꯣꯝꯃꯣ ꯁꯤꯅꯤ ꯑꯗꯒꯤ ꯑꯩꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯂꯥꯏꯕꯛ ꯌꯦꯡꯉꯒꯦꯗꯅ ꯍꯥꯌꯨꯝ ꯁꯤꯗꯕ ꯍꯥꯏꯗꯅ ꯂꯩꯗꯨ ꯃꯅꯪꯒꯟꯗꯨꯗ ꯊꯣꯝꯃꯨꯕꯅꯤꯗꯅ ꯑꯗꯨ ꯇꯟꯖꯥꯗꯨ ꯆꯥꯗꯕꯅ ꯀꯩꯅꯣ ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯅꯪꯒꯟ ꯖꯧꯔꯝꯗꯥꯏꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯣ ꯃꯃꯥꯏ ꯁꯟ ꯂꯩꯊꯣꯔꯛꯄꯅꯤꯗꯅ ꯂꯩꯗꯨꯅ ꯃꯅꯪꯒꯟꯗ ꯇꯥꯖꯒꯗꯕꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯑꯕꯅꯤꯅ ꯄꯥꯟꯐꯝ ꯆꯥꯗꯅ ꯄꯥꯜꯂꯦ ꯑꯗꯩꯗꯤ ꯀꯨꯏꯍꯧꯗꯦ ꯕꯦꯅꯥꯎꯕꯤꯗꯨ ꯆꯦꯟꯁꯤꯜꯂꯒ ꯑꯩꯒꯤ ꯈꯖꯥꯏꯁꯤꯗ ꯔꯥꯎꯟ ꯑꯅꯤꯔꯛ ꯁꯦꯠꯆꯤꯜꯂꯝꯃꯦ ꯑꯗꯒꯤ ꯅꯪ ꯈꯪꯅꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯀꯩꯒꯤꯔꯥꯡ ꯃꯥꯟꯕ ꯑꯍꯨꯝꯗꯨꯅꯦ ꯃꯃꯥꯗꯨꯅꯦ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯄꯦꯇꯤꯠ ꯁꯥꯕ ꯃꯈꯩ ꯉꯥꯡꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯏꯀꯥꯏꯒꯨꯝ ꯁꯥꯎꯅꯤꯡꯒꯨꯝ ꯀꯔꯤꯅꯣ ꯈꯔ ꯈꯨꯝꯈ꯭ꯔꯕꯅꯤ ꯃꯁꯤꯅꯤ ꯑꯩꯒꯤ ꯂꯞ ꯁ꯭ꯇꯣꯔꯤꯁꯦ ꯑꯣ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯃꯣꯔꯣꯛꯅ ꯍꯧꯔꯒ ꯁꯤꯡꯅ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯔꯤꯅꯤꯅꯦ ꯃꯥꯅꯤ ꯃꯇꯥꯎ ꯑꯄꯣꯏ ꯑꯗꯣ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯣ ꯀꯩꯁꯨ ꯌꯥꯝꯅ ꯐꯖꯔꯨꯕꯗꯤ ꯅꯠꯇꯦꯗ ꯃꯖꯥꯏꯕꯤ ꯑꯃ ꯊꯣꯏꯕꯤꯗꯒꯤ ꯈꯖꯤꯛꯇꯅꯤ ꯍꯦꯜꯂꯤꯕ ꯏꯁ ꯋꯥꯔꯤ ꯋꯥꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯀ꯭ꯂꯥꯁ ꯌꯥꯎꯈꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯕꯜꯗꯨ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯍꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯍꯟ ꯑꯗꯨ ꯁꯥꯏꯀꯜ ꯁꯦꯝꯕ ꯃꯤꯑꯣꯏꯅꯤ ꯃꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯁꯦꯝꯐꯝ ꯑꯣꯏꯔꯤꯕ ꯁꯪ ꯑꯗꯨꯗ ꯂꯩ
ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕ ꯀꯌꯥ ꯂꯥꯛꯇꯨꯅ ꯌꯨ ꯊꯛꯄ ꯒꯟꯖꯥ ꯊꯛꯄꯅꯆꯤꯡꯕ ꯀꯌꯥ ꯇꯧꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯣꯡꯅꯒ ꯃꯪꯕꯅꯦ, ꯂꯩꯀꯥꯏꯒꯤ ꯏꯁꯩ ꯇꯧꯕꯒꯤꯒ ꯂꯥꯡꯅꯕꯅꯦ, ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤ꯫ ꯊꯥꯕꯜꯗꯨ ꯑꯍꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯐꯝꯂꯤ꯫ ꯑꯍꯟ ꯑꯗꯨꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯒꯟꯖꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯕꯜ ꯂꯥꯛꯄ ꯑꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯅꯪꯗꯤ ꯃꯌꯥꯝ ꯏꯁꯩ ꯇꯧꯔꯤꯁꯤ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ? ꯍꯣꯏ ꯃꯥꯃ, ꯌꯥꯎꯗ꯭ꯔꯦ꯫ ꯑꯁ ꯕꯤꯠꯀ ꯂꯩꯇꯦꯗ, ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯦꯗ꯫ ꯏꯀꯥꯏꯗꯔꯤ ꯍꯥ? ꯅꯪꯅ ꯅꯄꯪꯗꯤ ꯄꯪꯖꯔꯒ ꯑꯗꯨꯛ ꯂꯨꯕ ꯊꯕꯛꯇꯨꯕꯨ ꯅꯪꯗꯤ ꯀꯔꯤꯒꯤ ꯃꯤ ꯍꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯕ? ꯑꯩꯅ ꯃꯤ ꯈꯪꯍꯟꯒꯅꯣꯅ ꯍꯥꯏꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁ ꯃꯥꯃ, ꯑꯩꯅ ꯍꯧꯔꯨꯕ ꯅꯠꯇꯦ, ꯃꯤ ꯃꯊꯟꯇ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯣ ꯃꯥꯃ, ꯑꯗꯨ ꯅꯠꯇꯕ ꯈꯔ ꯂꯥꯏꯕ, ꯈꯔꯁꯨ ꯁꯥꯊꯤꯕ ꯑꯃ ꯇꯧꯁꯤ꯫ ꯍꯥꯟꯅꯒꯤꯗꯨꯗꯤ ꯌꯥꯈꯤꯗ꯭ꯔꯦꯗꯅ꯫ ꯃꯁꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯍꯟꯗꯦꯅꯦꯍꯦ꯫ ꯍꯟꯗꯛꯀ ꯐꯥꯅꯔꯛꯂꯕꯗꯤ ꯅꯪ ꯍꯤꯡꯉꯣꯏꯍꯦ ꯅꯨꯄꯥ ꯃꯆꯥ꯫ ꯃꯥꯃ, ꯍꯤꯡꯒꯦꯔꯥ ꯍꯤꯡꯉꯣꯏꯒꯦꯔꯥ ꯑꯩ ꯕꯦꯅꯥꯎꯒꯤꯁꯦ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯨꯁꯟꯒꯅꯤ ꯃꯥꯃ꯫ ꯅꯪꯒꯤ ꯅꯔꯤꯟꯗꯨꯗꯤ ꯅꯪ ꯃꯥꯃ ꯊꯥꯒꯠꯂꯤ ꯍꯩ꯫ ꯑꯗꯣ ꯑꯩꯗꯤ ꯃꯥꯏꯕꯃꯛꯇꯤ ꯅꯠꯇꯕꯅꯤ나 ꯑꯍꯦꯟꯕꯗꯤ ꯍꯩꯇꯦ꯫ ꯉꯍꯥꯟ ꯁꯣꯟꯈꯤꯕꯗꯨꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯦ ꯐꯥꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯂꯩꯋꯥꯅꯤ꯫ ꯑꯗꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯄꯥꯝꯂꯒꯗꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯂꯩ꯫ ꯇꯧꯒꯗꯕ ꯃꯥꯁꯦ ꯁꯦꯟꯗꯤ ꯈꯔ ꯆꯥꯎꯏ꯫ ꯃꯥꯃ, ꯆꯥꯎꯒꯦꯁꯨ ꯆꯥꯎꯁꯅꯨ, ꯑꯩꯒꯤꯗꯤ ꯊꯕꯛꯁꯦ ꯌꯥꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨ ꯀꯔꯤ ꯂꯝꯗ ꯂꯩꯕ ꯃꯥꯏꯕꯅꯣ? ꯀꯌꯥꯝ ꯍꯩꯕꯖꯥꯠꯅꯣ? ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯃꯥꯁꯤ ꯌꯥꯏꯔꯤꯄꯣꯛꯇꯒꯤꯅꯤ꯫ ꯃꯃꯤꯡꯅ ꯂꯣꯌꯥ ꯉꯥꯟꯕ ꯀꯧꯏ꯫ ꯂꯣꯌꯥ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯈꯪꯉꯤ꯫ ꯃꯥꯒꯤ ꯍꯩꯕꯒꯤ ꯆꯥꯡ ꯑꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯍꯩꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯌꯥꯝꯅꯅꯦ ꯍꯥꯏꯅꯕꯗ ꯃꯥꯁꯤ ꯃꯥꯡꯕ ꯉꯝꯃꯤ ꯀꯥꯏꯁꯨ ꯍꯥꯏꯅꯩ꯫ ꯃꯥꯃ, ꯑꯗꯨꯗꯤ ꯌꯥꯝ ꯍꯩꯔꯖꯥꯠꯅꯤꯀꯣ꯫ ꯑꯗꯨ ꯃꯥꯃꯒꯗꯤ ꯀꯃꯥꯏꯅ ꯈꯪꯅꯔꯤꯅꯣ? ꯍꯥꯏ, ꯏꯇꯥꯎꯅꯤꯅꯦ, ꯉꯍꯥꯟꯋꯥꯏ ꯀꯣꯂꯦꯖ ꯄꯨꯜꯂꯛꯄꯅꯤ꯫ ꯃꯥꯗꯤ ꯅꯪꯗꯧꯅ ꯆꯥꯎꯔꯛꯄꯗ ꯃꯥꯏꯕ ꯇꯝꯈ꯭ꯔꯕꯅꯤ꯫ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯨꯁꯂꯤꯝ ꯃꯆꯥ ꯑꯅꯤꯅꯦ, ꯀꯕꯨꯏ ꯃꯆꯥ ꯑꯃꯅꯦ, ꯑꯩꯅꯦ, ꯑꯗꯒꯤ ꯂꯣꯌꯥꯅꯦ, ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯥꯏ ꯂꯩ ꯂꯩꯇꯦ ꯍꯥꯏꯗꯅ ꯀꯟꯅ ꯌꯦꯠꯅꯕꯅꯤꯗꯅ꯫ ꯃꯗ ꯂꯣꯌꯥꯅ ꯅꯣꯏ ꯂꯥꯏ ꯎꯅꯤꯡꯕ꯭ꯔꯥ? ꯎꯔꯒ ꯀꯤꯔꯣꯏꯗ꯭ꯔꯥ ꯁꯤꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯃꯥꯁꯦ ꯂꯦꯋꯥ ꯍꯩ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯅ ꯈꯪꯗꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯒꯦꯅꯦ, ꯋꯥꯔꯤ ꯁꯥꯟꯅꯒꯦꯅꯦ ꯍꯥꯏꯗꯅ ꯍꯦꯛ ꯀꯔꯦꯝꯅꯔꯨꯔꯦꯅꯦ꯫ ꯑꯗ ꯃꯥꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯁꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤꯗꯅ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯑꯩꯈꯣꯏ ꯇꯨꯝꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯀꯕꯨꯏ ꯏꯇꯥꯎꯒ ꯑꯩꯒꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯨꯡ ꯇꯥꯡ ꯁꯣꯔꯣꯛ ꯐ꯭ꯔꯦꯛ ꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯕꯅꯤ꯫ ꯃꯨꯁꯂꯤꯝ ꯏꯇꯥꯎ ꯑꯅꯤꯗꯨꯗꯤ ꯂꯥꯏ ꯈꯣꯏꯔꯨꯝꯃꯒ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯃ, ꯅꯣꯏ ꯑꯍꯨꯝ ꯇꯨꯃꯤꯟꯅꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 12 ꯊꯥꯅꯕꯒꯤ ꯚꯔꯥꯗ ꯂꯩꯔꯤꯉꯩ ꯋꯥꯔꯤꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯃꯥꯃ, ꯑꯗꯒꯤ ꯀꯩꯗꯧꯔꯕ? ꯑꯗꯒꯤꯗꯤ ꯗꯨꯡ ꯗꯨꯡ ꯇꯧꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯄꯒꯤ ꯋꯥꯅꯤꯗ꯫ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯃꯀꯣꯛ 2 ꯄꯥꯟꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯈꯣꯡꯉꯒ ꯆꯪꯉꯛꯄꯩ ꯋꯥꯅꯤꯗ ꯍꯦ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯀꯣꯏꯂꯥꯡ ꯂꯥꯡꯅꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯣꯌꯥꯗꯤ ꯇꯨꯃꯤꯟꯅ ꯀꯔꯤꯝꯇ ꯈꯪꯗꯕꯗꯧꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯄꯁꯤ ꯀꯣꯟꯅꯊꯪꯗ ꯃꯥꯁꯦ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯂꯥꯏ ꯂꯩꯔꯝꯃꯕꯣ ꯁꯤꯅꯤ꯫ ꯑꯗ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯂꯥꯏ ꯂꯩꯕ ꯂꯥꯏꯔꯤ, ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯦ, ꯑꯝꯇ ꯍꯧꯗꯣꯡꯁꯦ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯗꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯅꯣꯛꯑꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯀꯦꯔꯣꯟ ꯀꯥꯞꯄꯗꯧꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯟꯁꯤꯜꯂꯒ ꯐ꯭ꯔꯪ ꯐ꯭ꯔꯪ ꯃꯈꯥ ꯑꯋꯥꯡ ꯃꯅꯤꯡ ꯃꯃꯥꯡ ꯀꯥꯞꯊꯣꯛꯏ꯫ ꯑꯗꯒꯤ ꯍꯧꯗꯣꯡꯗꯨ ꯑꯩꯈꯣꯏꯒꯤ ꯇꯨꯝꯂꯤꯕ ꯀꯥꯡꯈ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯈꯣꯡꯉꯒ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯄꯥꯟꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨ ꯍꯦꯛ ꯀꯥꯟꯊꯣꯛꯄꯒ ꯍꯧꯗꯣꯡꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕꯩ ꯋꯥꯅꯤꯗ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯧꯈꯤꯗ꯭ꯔꯦ, ꯂꯥꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤꯁꯨ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯃ, ꯑꯗꯨꯗꯤ ꯃꯥꯁꯤ ꯈꯔꯗꯤ ꯍꯩꯔꯕ ꯖꯥꯠꯅꯤꯅꯦ꯫ ꯍꯩꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯇꯥꯅꯅꯤꯡꯕ ꯂꯩꯔꯒꯁꯨ ꯇꯥꯅꯣꯛꯆꯣ, ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯌꯨ, ꯃꯥ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯀꯅꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯥꯕꯜꯗꯨ ꯑꯍꯟ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯥꯟꯅꯔꯨꯔꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ
ꯂꯦꯞꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯥꯕꯜꯗꯨ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤ ꯃꯄꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯅ "ꯍꯩ ꯀꯥꯏꯗꯅꯣ ꯍꯥ ꯅꯣꯡꯉꯥꯟꯕꯒ ꯑꯃꯨꯛ ꯆꯠꯂꯕ꯭ꯔꯣ?" "ꯏꯃꯥ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ, ꯏꯃꯥꯟꯅꯕꯗꯒꯤ ꯂꯥꯏꯔꯤꯛ ꯑꯝꯇ ꯂꯧꯔꯨꯒꯦ ꯏꯃꯥ." "ꯍꯥꯏ ꯅꯪꯅꯦ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯏꯀꯣ, ꯍꯟꯗꯛꯅ ꯀꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯂꯩ ꯑꯃꯨꯛ ꯊꯣꯝꯃꯒꯗꯧꯔꯤꯕꯅꯣ? ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯕ ꯑꯁꯤꯗ ꯑꯗꯨꯝ ꯍꯥꯏ ꯂꯩꯍꯦ." ꯑꯁꯨꯝꯅ ꯊꯥꯕꯜꯗꯨ ꯁꯥꯎꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯃꯥꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯑꯁꯨꯝꯅ ꯊꯥꯕꯜꯅ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯌꯨꯝ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯇꯥꯔꯛꯀꯗꯧꯔꯤ꯫ ꯌꯥꯝꯅ ꯋꯥꯅ ꯊꯤꯔꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯐꯪꯈꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯌꯨꯝ ꯌꯧꯕꯗꯒꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯑꯒ "ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯍꯥꯏꯅ ꯀꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯅꯨꯄꯤꯗꯨ ꯊꯣꯔꯛꯑꯒ "ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ "ꯌꯨꯝꯁꯤꯕꯨ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ, ꯃꯁꯥ ꯂꯩ ꯀꯧꯊꯣꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯂꯣꯌꯥꯗꯨ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯥꯕꯜꯗ "ꯀꯔꯤ ꯇꯧꯔꯦ ꯏꯕꯨꯡꯉꯣ? ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣꯅꯦ? ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ, ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯛꯇ ꯐꯝꯃꯤ, ꯑꯗꯨꯒ ꯂꯣꯌꯥꯅ ꯃꯣꯔꯥꯗ ꯐꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯃꯥꯏꯕ ꯂꯣꯌꯥꯅ ꯊꯥꯕꯜꯗ "ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯊꯥꯕꯜꯗꯨ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯁꯤ ꯑꯣꯖꯥꯗꯒꯤ ꯂꯩꯋꯥ ꯈꯛꯇ ꯇꯝꯖꯒꯦꯅ ꯂꯥꯛꯄꯅꯤ." "ꯍꯥ ꯅꯪꯕꯨ ꯂꯩꯋꯥ ꯇꯝꯒꯦ ꯍꯥꯏꯕ? ꯍꯣꯏ ꯑꯣꯖꯥ." "ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯋꯥ ꯇꯝꯅꯤꯡꯂꯤꯕꯗꯤ ꯍꯥ?" "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯁꯨ ꯃꯥꯏꯕ ꯑꯃ ꯑꯣꯏꯕ ꯄꯥꯝꯕꯒꯤꯅꯤ, ꯍꯥꯏꯗꯤ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯅꯤꯡꯕ." "ꯌꯥꯏ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ, ꯑꯗꯨꯅ ꯈꯔ ꯂꯩꯔꯒ ꯇꯝꯁꯤꯅꯦꯀꯣ, ꯍꯧꯖꯤꯛꯇꯤ ꯇꯝꯕꯗꯤ ꯐꯠꯇꯦ, ꯁꯤꯗ ꯄꯥꯜꯂꯣꯏ ꯀꯣ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯅ ꯀꯧꯔꯤꯕꯗꯣ ꯀꯧꯒꯅꯨ, ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ. ꯏꯄꯨ ꯍꯥꯏꯒꯦꯔꯥ ꯃꯥꯃ ꯍꯥꯏꯒꯦꯔꯥ ꯑꯃ ꯍꯥꯏꯌꯨ ꯀꯣ." "ꯍꯣꯏ ꯏꯄꯨ, ꯏꯄꯨ ꯑꯣꯏꯅꯇ ꯀꯧꯖꯔꯒꯦ, ꯑꯗꯨ ꯂꯩꯋꯥꯗꯤ ꯇꯝꯕꯤꯌꯨ, ꯑꯩ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ, ꯑꯣꯖꯥꯁꯨ ꯑꯩꯈꯣꯏꯗꯧꯅ ꯇꯧꯔꯛꯄꯗ ꯂꯩꯋꯥ ꯍꯩꯌꯦꯅ ꯍꯥꯏꯗ." "ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ?" "ꯏꯄꯨꯒꯤ ꯅꯃꯥꯟꯅꯕ ꯃꯣꯍꯦꯟꯅ ꯍꯥꯏꯔꯛꯄꯅꯤ, ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ, ꯃꯥꯅ ꯍꯥꯏꯕꯗ ꯏꯄꯨꯁꯤ ꯃꯥꯡꯕ ꯉꯝꯃꯦꯁꯨ ꯍꯥꯏ." "ꯑꯩꯕꯣ ꯃꯥꯡꯕ ꯉꯝꯃꯤꯅ ꯍꯥꯏꯔꯤꯕ ꯃꯥꯅ?" "ꯍꯣꯏ ꯏꯄꯨ." "ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯃꯀꯣꯛ ꯇꯥꯔꯤꯕ ꯃꯔꯨꯞꯅꯤ, ꯃꯥꯅ ꯅꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯅꯤ, ꯊꯥꯖꯔꯨꯅꯨꯀꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯅꯌꯨꯝ ꯌꯧꯕ ꯊꯦꯡꯈꯤꯅꯕꯅꯤ." "ꯏꯄꯨ, ꯑꯗꯣ ꯏꯄꯨꯁꯤ ꯑꯃꯥꯏꯕꯗꯤ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤꯅꯦ ꯃꯥꯅꯤꯅꯦ, ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯍꯩꯕꯗꯤ ꯅꯠꯇꯦ, ꯊꯧ ꯇꯧꯕ ꯈꯔ ꯍꯩꯕꯒꯤ ꯋꯥꯅꯤꯗ." "ꯑꯗꯨꯗꯤ ꯏꯄꯨ, ꯑꯩꯁꯨ ꯂꯩꯋꯥ ꯍꯩꯇꯕ ꯌꯥꯗꯕꯅꯤ, ꯂꯩꯋꯥ ꯈꯔ ꯇꯝꯕꯤꯌꯨ ꯏꯄꯨ." ꯑꯁꯨꯝꯅ ꯊꯥꯕꯜꯅ ꯑꯃꯥꯏꯕ ꯂꯣꯌꯥꯗ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯑꯃꯥꯏꯕ ꯂꯣꯌꯥꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯔꯥꯏꯕ ꯈꯔ ꯇꯥꯛꯀꯦ ꯍꯥꯏꯅ ꯌꯥꯕꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯌꯥꯔꯛꯄꯒ ꯊꯥꯕꯜꯅ ꯅꯨꯄꯤ ꯐꯥꯕꯒꯤ ꯂꯩꯋꯥ ꯍꯥꯟꯅ ꯇꯝꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯂꯣꯌꯥꯅ "ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯑꯗꯨꯒꯤꯔꯥ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯃꯥꯅ ꯕꯦꯅꯥꯎꯕꯤꯗ ꯇꯧꯈꯤꯕ ꯑꯃꯗꯤ ꯕꯦꯅꯥꯎꯕꯤꯅ ꯃꯉꯣꯟꯗ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯂꯣꯌꯥꯗ ꯃꯍꯥꯛꯅ ꯕꯦꯅꯥꯎꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯂꯣꯌꯥꯅ ꯂꯩꯋꯥ ꯑꯃ ꯍꯥꯏꯔꯒ "ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯂꯩꯋꯥꯅꯤ, ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯕꯗꯤ ꯅꯪ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ" ꯍꯥꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯋꯥ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯊꯥꯕꯜꯗꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯥꯕꯜꯗꯨ ꯃꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯂꯒ ꯕꯦꯅꯥꯎꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯜꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯕꯦꯅꯥꯎꯕꯤꯕꯨ "ꯕꯦꯅꯥꯎꯕꯤ, ꯕꯦꯅꯥꯎꯕꯤ, ꯕꯦꯅꯥꯎꯕꯤ" ꯍꯥꯏꯗꯨꯅ 3ꯂꯛ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯄꯥꯂꯤꯟꯅ ꯗꯨꯀꯥꯟ ꯊꯣꯔꯛꯄꯗ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯊꯥꯕꯜꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤꯕꯅꯤ꯫ ꯊꯥꯕꯜꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯍꯥꯛꯁꯨ ꯗꯨꯀꯥꯟꯗ ꯊꯣꯛꯈꯤ, ꯑꯗꯨꯒ
dukan phamliba kaka aduda wari punamak liki amadi mayum halaklaga magi mama mapa ahan singdasu tamki matam aduda makhoi mayamna thabalsi amaiba oina tamlaba jala haiduna khanaki adubu thodok aduna hojik phawgidi kari amatta tawrakpa nattabanina makhoi tumin leiki asomna numit mangani hojinkhre adubu kari amatta mawa manin naidi matam aduda thabanna khalli karinuni ipu amaiba loyanadi numit humni subada binawbina yare haibagi paula kani hay aduga numit mangani surabasi phawba laktisibo kaidoro jano kanandi ai haifeta chalukige kanana khangni paw haiba leitadana haidabasu asomna khallaga thabaldu mafi maron nana setlaga numidang wairamgi pung ahum helakpada benawbi hoigi lekai da lai tana zarisu benawbi du makhoi mamanabi kharaga turial dagi ising sokluraga karakpada thingnari benawbi na thabal hek ubaga kawrai thabal harawbana mathanta sonjai hai soidadana sidi yareba leiwasi kadi kanaba jani he ngamdi ngamiko leiwanang asomna harawng leiringai benawbi tu thabal ki manakta parprap chang aga thabal kenyo nang han numidang noigi thongal da lepaga aigi ming pallaga leiwa sodi haise nang aise phage hairo masi hairaga thabal gi mamaida khupang thajlai aduga parprap chakhrei maduda thabal su sauduna benawbi gi makutu pairage jali aduga benawbi nang nong natraga nongmadi aigi nupi soitana oigani masi hairobada benawbi gi makhut nama aduna pairamba batil adu thamaga amukasu khupang thajlai aduga nang khangni hairamlaga satkrei thawdok adu benawbina magi imung manungda kaptuna paw tamki masidagi wafam adugi matangda makhoi imung ani yamna kanna khanaki masidagi lekai mayamna thabalda makha tana asigumba thabak asi hek tawrakpada lekai dagi tanthokani haiduna akanba ware ama lepki thawdok asi dagi thabaldu mayumda pakna laikhidrei matam punamakta mahak nungsuk nungdanana leiki pawasi tabada mage mamanaba apoi amadi dipa laktuna kamai tawkhrino haina hanglari maduda thabalna wafam punamak mataw anida tamki masidagi dipana amaiba luyagi manakta satlaga wafam punamak tamlusi aduga kari tawsige haibadu tanarusi haiduna hairami asomna hainabadagi thabalsu hoi haiduna yare asomna makhoi ahumdu amaiba luyagi manakta lakle aduga wafam punamak tamli masidagi amaiba loyana thabalda hairi nangi leiwa solingaida mina ukhibadagi leiwa do matik mayai chamkhibani sida pandabani fare adudi ai nangonda pot ama sinarage adubu pot ase nangna dum sijinnabadi yaroi nangna pamjariba thabak aduda sijinnaraga aigida amuk thilakadabani karigumba thilaktaba tarabadi nang soiduna siba yaiko sibamak sidragaso nang sibadawna wagani ipu ai soiduna thinjarake kari pono hauji pukhiba yarodro potuna kari kamdobo pono haige tauko pose mi thiemba haiba layama khakni mahakna nangna pamjariba nupi adu thiemduna nangi nanakta porakani adu warabadi nangi waredana adubu posak ase laidi ama khakni masi nangna sahi ani leiraga aige nakta poru sizin nabagi mawongna nuktige laidi asida nangna pamjariba nupi adugi mamingdo pallaga mabu koru haina haigadabani adumna haiba numit nini humni hek subaga soidana lakani aduga nupido lakpa numitagi nangna laidi se sijinnaba lepkadabani aduga karigumba nupiduna sauduna mayumda hankhrabasu amuk laidi asida tawraga kougadabani asumna sahi ani sijinnarabadi nupido kaisu hairaroi nanakta adum leiradabani matamaduda nangna laidi ase aigida amuk porakadabani ko karigumba poraktrabadi bo afabadi oiroi phattaba ngakta tholakani ko huipu ai soidana pujarke mase hanaduna thabalna amaiba loyana piriba laidi adu upu masa amada hapchillaga numidang wairamda porakhi hariba numit asidagi thabalna laidi aduda benawbibu kawruso haiduna
ꯍꯦꯛ ꯍꯦꯛ ꯊꯥꯕ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯛꯄꯗ ꯕꯦꯅꯥꯎꯕꯤꯗꯨ ꯊꯥꯕꯜꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ꯫ ꯊꯥꯕꯜꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯐꯝꯂꯒ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕ ꯌꯦꯡꯂꯤꯉꯩ ꯕꯦꯅꯥꯎꯕꯤꯅ ꯀꯧꯔꯛꯈꯤ꯫ ꯕꯦꯅꯥꯎꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯥꯕꯜꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯉꯍꯥꯟꯈꯩ ꯑꯩꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ" ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯊꯥꯕꯜꯅ ꯈꯜꯂꯤ, ꯍꯟꯗꯛꯇꯤ ꯁꯣꯏꯗ꯭ꯔꯦꯍꯦ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯑꯁꯣꯝꯅ ꯅꯨꯃꯤꯠꯇꯨꯃ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯒ ꯕꯦꯅꯥꯎꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯥꯕꯜꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯥꯕꯜꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯕꯦꯅꯥꯎꯕꯤꯅ ꯃꯍꯥꯛꯄꯨ ꯌꯥꯕꯤꯔꯛꯂꯦ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯝꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯥꯏꯗꯤ ꯑꯗꯨ ꯄꯤꯊꯣꯔꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯂꯣꯌꯥꯅ "ꯍꯧꯖꯤꯛꯇꯤ ꯌꯥꯈꯤꯔꯣꯏ, ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯆꯠꯈꯤꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯔꯛꯈꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯂꯥꯏꯗꯤ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯍꯦꯛ ꯍꯦꯛ ꯀꯧꯍꯜꯂꯨ, ꯑꯗꯨꯝꯅ ꯆꯍꯤ 2 ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯣꯔꯛꯀꯗꯕꯅꯤꯀꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯊꯥꯕꯜꯒ ꯀꯥꯏꯅꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯕꯦꯅꯥꯎꯕꯤꯗꯨ ꯊꯥꯕꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯂꯔꯣꯏ, ꯆꯦꯜꯂꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯊꯥꯕꯜꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯕ ꯃꯇꯨꯡ ꯕꯦꯅꯥꯎꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯊꯥꯕꯜꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯐꯥꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅꯤꯅ ꯕꯦꯅꯥꯎꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯅ ꯃꯈꯣꯏꯒ ꯍꯥꯟꯅ ꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯔꯛꯄꯗ ꯕꯦꯅꯥꯎꯕꯤꯁꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯈꯪꯁꯥꯎ ꯁꯥꯎꯕ, ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒ ꯃꯗꯣꯝꯆꯥ ꯍꯣꯏꯗ ꯂꯩꯊꯣꯛꯄ, ꯃꯃꯥꯟꯅꯕꯤꯒꯤꯗ ꯂꯩꯊꯣꯛꯄ ꯀꯌꯥ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯅ ꯃꯥꯒꯤ ꯂꯥꯏꯗꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯛ ꯍꯦꯛ ꯀꯧꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯜꯅ ꯈꯜꯂꯤ, ꯃꯁꯥꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯅꯨꯄꯤꯁꯤ ꯂꯩꯋꯥꯅ ꯐꯥꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤ, ꯃꯁꯤꯒꯤ ꯐꯠꯇꯕ ꯐꯜ ꯑꯃꯗꯤ ꯑꯩꯒꯤ ꯏꯊꯛꯇ ꯁꯣꯏꯗꯅ ꯅꯟꯊꯔꯛꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯖꯔꯕꯁꯨ ꯃꯍꯥꯛ ꯂꯥꯏꯗꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯊꯥꯕꯜꯅ ꯂꯩꯃꯤꯟꯅꯔꯛꯄ ꯆꯍꯤ 1 ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯖꯔꯤ꯫ ꯑꯗꯨꯒ ꯕꯦꯅꯥꯎꯕꯤꯒꯤ ꯑꯍꯜ ꯂꯃꯟꯅꯁꯨ ꯃꯍꯥꯛꯄꯨ ꯂꯧꯈꯠꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯦꯅꯥꯎꯕꯤ ꯑꯃꯗꯤ ꯊꯥꯕꯜ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯑꯃꯥꯏꯕ ꯂꯣꯌꯥ ꯑꯃꯗꯤ ꯊꯥꯕꯜꯅ ꯄꯤꯅꯈꯤꯕ ꯂꯥꯏꯗꯤ ꯑꯗꯨ ꯈꯨꯠꯁꯤꯟꯅꯕꯒꯤ ꯆꯍꯤ ꯑꯗꯨ ꯁꯨꯔꯛꯂꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯊꯥꯕꯜꯗꯨ ꯐꯖꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯂꯥꯏꯗꯤ ꯑꯗꯨ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯃꯅꯥꯛꯇ ꯄꯤꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯌꯨꯝ ꯑꯗꯨ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯂꯣꯌꯥꯕꯨ ꯀꯧꯈꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯂꯒ "ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ" ꯍꯥꯏꯅ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ "ꯑꯕꯣꯛ, ꯑꯩ ꯊꯥꯕꯜꯅꯦ, ꯏꯄꯨꯗꯤ" ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯂꯣꯌꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯞꯄꯒ "ꯏꯕꯨꯡꯉꯣ, ꯅꯄꯨꯗꯤ ꯂꯩꯈꯤꯗꯕ ꯊꯥ 3 ꯍꯦꯜꯂꯛꯂꯦꯅꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯜ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ꯫ ꯂꯥꯏꯗꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ, ꯀꯅꯥꯗ ꯁꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯂꯣꯌꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯨꯕꯗ ꯃꯍꯥꯛꯇꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗꯦ, ꯑꯗꯨꯅ "ꯅꯪꯒꯤꯗ ꯑꯗꯨꯝ ꯊꯝꯃꯣ" ꯍꯥꯏꯔꯛꯄꯗꯒꯤ ꯊꯥꯕꯜꯁꯨ ꯎꯄꯥꯏ ꯂꯩꯇ ꯂꯥꯏꯗꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯍꯥꯞꯄ ꯂꯥꯏꯔꯤꯛꯀꯤ ꯇꯔꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯈꯥꯗ ꯂꯥꯏꯙꯤꯒꯤ ꯎꯄꯨ ꯃꯆꯥ ꯑꯗꯨ ꯊꯝꯂꯒ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯅꯟꯁꯤꯜꯂꯒ ꯊꯝꯈꯤ꯫ ꯑꯗꯨꯒ ꯇꯔꯪ ꯑꯗꯨꯕꯨ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯕꯦꯅꯥꯎꯕꯤꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ "ꯕꯦꯅꯥꯎꯕꯤ, ꯕꯦꯅꯥꯎꯕꯤ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯦꯅꯥꯎꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯗꯨꯗ ꯕꯦꯅꯥꯎꯕꯤꯅ "ꯍꯣ, ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯗꯨꯕꯣ" ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯀꯧꯔꯛꯑꯝꯕꯗꯨ ꯀꯧꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯊꯥꯕꯜꯒꯤꯅ ꯃꯃꯥ ꯑꯗꯨ ꯆꯥꯛꯁꯪꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯑꯒ "ꯏꯃꯧ ꯏꯕꯦꯝꯃ, ꯆꯥꯛ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯏꯃꯥ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯎꯒꯦ" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯦꯅꯥꯎꯕꯤꯅ
ꯌꯥꯔꯅꯤꯗ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯅꯤꯡꯊꯣꯡꯗ ꯑꯩꯕꯨ ꯀꯅꯥꯅꯣ ꯍꯅꯨꯕꯤ ꯑꯃꯅ ꯀꯧꯔꯛꯑꯝꯃꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯍꯥ ꯀꯅꯥꯅꯣꯅꯦ ꯀꯧꯔꯛꯑꯝꯃꯤ ꯍꯥꯏꯕꯕꯣ ꯏꯃꯥ ꯌꯦꯡꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯦꯅꯥꯎꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯦꯅꯥꯎꯕꯤꯒꯤ ꯃꯅꯦꯝꯄꯣꯛꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯍꯧꯗꯦꯗ ꯐꯔꯦ ꯐꯔꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯆꯥꯛ ꯂꯣꯏꯅ ꯆꯥꯟꯅꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯈꯤ ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤ ꯊꯥꯕꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯦꯅꯥꯎꯕꯤ ꯕꯦꯅꯥꯎꯕꯤ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯕꯦꯅꯥꯎꯕꯤꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯁꯤꯕꯣ ꯏꯃꯥ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯌꯦꯡ ꯍꯪꯂꯒꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯕꯦꯅꯥꯎꯕꯤꯗꯨ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯕꯦꯅꯥꯎꯕꯤ ꯕꯦꯅꯥꯎꯕꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯍꯟꯗꯛꯇꯤ ꯕꯦꯅꯥꯎꯕꯤꯗꯨ ꯀꯤꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯥꯕꯜꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯃꯗꯨꯗ ꯊꯥꯕꯜꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯕꯦꯅꯥꯎꯕꯤꯅ ꯃꯉꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯀꯧꯔꯛꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯕꯜꯅ ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈꯤ ꯃꯁꯤꯗꯒꯤ ꯕꯦꯅꯥꯎꯕꯤꯁꯨ ꯍꯣꯏꯗ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯝꯊꯈꯤ ꯃꯇꯝꯗꯨ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯈꯥꯛ ꯑꯔꯥꯎꯁꯨ ꯀꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯕꯦꯅꯥꯎꯕꯤꯅ ꯊꯥꯕꯜꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯅ ꯅꯅꯥꯎꯕꯤꯅ ꯄꯥꯎ ꯇꯝꯈꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯊꯥꯕꯜꯗꯤ ꯀꯌꯥ ꯊꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯈꯤꯗꯦ ꯑꯃꯗꯤ ꯊꯧꯁꯥꯔꯝꯗꯦ ꯃꯁꯤꯗꯒꯤ ꯊꯥꯕꯜꯗꯨ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯇꯩ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯃꯊꯪ ꯊꯕꯛ ꯆꯠꯊꯣꯛꯅꯈ꯭ꯔꯦ ꯕꯦꯅꯥꯎꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯃꯀꯨꯕꯣꯛꯁꯨ ꯍꯤꯡꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤ ꯍꯧꯖꯤꯛ ꯌꯨꯝꯗꯅ ꯕꯦꯅꯥꯎꯕꯤꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯇꯨꯝꯅꯤꯡꯂꯛꯄꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯕꯦꯅꯥꯎꯕꯤꯅ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯇꯨꯝꯕ ꯊꯦꯝꯕꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯗꯧꯅ ꯕꯦꯅꯥꯎꯕꯤꯗ ꯐꯥꯎꯈꯤ ꯃꯁꯤꯗꯒꯤ ꯕꯦꯅꯥꯎꯕꯤꯅ ꯑꯉꯥꯡ ꯑꯗꯨ ꯁꯨꯝꯕꯤꯔꯝꯂꯒ ꯀꯥꯡꯈꯗ ꯀꯔꯤ ꯂꯩꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯊꯣꯡ ꯊꯥꯛꯂꯤꯕ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯅ ꯍꯧꯖꯤꯛ ꯁꯨꯝꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯃꯁꯤꯗꯒꯤ ꯕꯦꯅꯥꯎꯕꯤꯅ ꯀꯥ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯉꯥꯡꯁꯤ ꯀꯞꯈꯤꯗꯥꯏꯅꯦ ꯀꯔꯤꯅꯣ ꯑꯩꯅ ꯍꯟꯗꯛ ꯇꯧꯔꯛꯏꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯉꯥꯡ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯂꯥꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯃꯤ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯃꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯀꯥ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯍꯥꯞꯄ ꯇꯔꯪ ꯑꯃꯁꯨ ꯎꯈꯤ ꯑꯗꯨꯕꯨ ꯃꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯦꯅꯥꯎꯕꯤꯗꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯑꯒ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯂꯥꯛꯂꯦ ꯍꯟꯗꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛꯁꯨ ꯅꯦꯅꯥ ꯇꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯕꯛ ꯆꯠꯈꯤꯕ ꯊꯥꯕꯜꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯇꯩ ꯊꯕꯛ ꯆꯠꯅꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯊꯪ ꯍꯟꯅꯔꯛꯇꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯅꯅꯥꯎꯕꯤꯒꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯞꯅ ꯅꯥꯜꯂꯛꯏ ꯃꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯕꯗ ꯂꯥꯏꯗꯤ ꯑꯃ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯅꯥꯛꯇ ꯆꯥꯛ ꯆꯥꯔꯤꯕ ꯃꯅꯦꯝꯄꯣꯛ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯑꯒ ꯏꯃꯥ ꯁꯤꯒꯤ ꯂꯥꯏꯙꯤꯁꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯉꯥꯟꯈꯩ ꯎꯗꯦꯅ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯕꯦꯅꯥꯎꯕꯤꯒꯤ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯑꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯥꯏꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯔꯛꯏ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯍꯧꯖꯤꯛ ꯂꯩꯍꯧꯕ ꯂꯥꯏꯙꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯂꯥꯏꯙꯤ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤ ꯀꯤꯕꯅ ꯃꯁꯥ ꯑꯗꯨ ꯂꯣꯏꯔꯦ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟꯗ ꯕꯦꯅꯥꯎꯕꯤꯅ ꯃꯥꯅ ꯇꯥꯈꯤꯕ ꯎꯈꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯕꯜꯗ ꯇꯝꯈꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯕꯦꯅꯥꯎꯕꯤꯒꯤ ꯋꯥ ꯑꯗꯨ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯅꯥꯎꯕꯤꯗꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯕꯜꯅ ꯃꯥꯅ ꯂꯥꯏꯙꯤ ꯊꯝꯈꯤꯕ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯅ ꯊꯝꯈꯤꯕ ꯂꯥꯏꯙꯤ ꯑꯗꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯂꯥꯏꯙꯤ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯦꯡꯗꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯜꯅ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯕꯦꯅꯥꯎꯕꯤꯅ ꯍꯟꯗꯛ ꯇꯧꯔꯤꯁꯤꯕꯣ? ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯃꯤ, ꯑꯩꯅ ꯊꯦꯝꯃꯒ ꯇꯨꯝꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯥꯅ ꯑꯍꯤꯡ ꯀꯣꯏꯆꯠ ꯆꯠꯂꯤꯗꯨ ꯃꯍꯥꯛꯇꯤ ꯈꯪꯗꯕꯗꯧꯅ ꯇꯧꯏ꯫ ꯑꯁ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯩ ꯌꯥꯝ ꯊꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏꯙꯤ ꯑꯗꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯂꯒ ꯊꯣꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯕꯦꯅꯥꯎꯕꯤꯗꯨ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯕꯦꯅꯥꯎꯕꯤꯅ ꯃꯃꯤꯠ ꯑꯗꯨ ꯊꯥꯕꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯊꯥꯕꯜꯅ, ꯍꯩ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯅꯪꯕꯨ ꯆꯥꯛꯆꯥ ꯇꯣꯛꯄꯗ ꯉꯥꯏꯔꯤꯗꯥꯏꯅꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯦꯅꯥꯎꯕꯤꯗꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯃꯆꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯗꯨꯗ ꯊꯥꯕꯜꯅ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯃꯥꯃꯒ ꯑꯝꯇꯪ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯕꯦꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯍꯩ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ, ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯦꯅꯥꯎꯕꯤꯅ ꯉꯁꯥꯏꯗꯒꯤ ꯇꯨꯝꯂꯨꯕꯒꯨꯝ, ꯍꯣꯏ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯣ, ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ, ꯍꯣꯏ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯍꯧꯖꯤꯛꯇ ꯆꯥꯛꯆꯥ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ ꯍꯪꯉꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯥꯎꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ? ꯍꯣꯏꯗ ꯁꯨꯝ ꯍꯪꯕꯅꯤ꯫ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ, ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ, ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ, ꯍꯣꯔꯦꯟꯗꯤ ꯉꯥ ꯂꯩꯔꯛꯀꯦ, ꯉꯥ ꯆꯥꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯥꯕꯜꯗꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯕꯦꯅꯥꯎꯕꯤꯁꯨ ꯑꯉꯥꯡ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯍꯧꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯥꯕꯜꯗꯨ ꯊꯕꯛ ꯃꯐꯝꯗꯒꯤ ꯉꯥ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯃꯥꯃ ꯑꯃꯥꯏꯕ ꯂꯣꯌꯥꯒꯤ ꯂꯩꯐꯝ ꯇꯥꯛꯈꯤꯕ ꯑꯍꯟ ꯑꯗꯨꯒ ꯊꯦꯡꯅꯔꯤ꯫ ꯃꯥꯃ, ꯑꯩ ꯃꯥꯃꯒ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯖꯒꯦꯅ ꯂꯩꯔꯝꯃꯤꯅꯤꯅꯦ꯫ ꯊꯦꯡꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯉꯥꯏꯍꯥꯛꯇ ꯐꯝꯈꯤꯁꯤ ꯍꯥꯏꯕꯕꯨ ꯊꯕꯛ ꯆꯤꯟꯕ꯭ꯔꯣ ꯃꯥꯃ? ꯍꯩ ꯑꯩꯒꯤ ꯊꯕꯛꯄꯨ ꯀꯣꯝꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥꯅꯦ? ꯀꯔꯤ ꯋꯥꯅꯣꯅꯦ? ꯌꯥꯝ ꯂꯨꯕ ꯑꯣꯏꯔꯒꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯑꯩꯒꯤꯗ ꯀꯣꯏꯊꯣꯔꯛꯎ, ꯍꯧꯖꯤꯛꯇꯤ ꯑꯊꯨꯕ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯤꯕꯅꯤ ꯑꯩꯁꯦ꯫ ꯃꯥꯃ, ꯋꯥꯔꯤꯁꯤ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯅꯤ, ꯑꯗꯨꯅ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯨ ꯑꯣꯏꯅ ꯃꯥꯃꯒꯤꯗ ꯂꯥꯛꯆꯔꯒꯦ, ꯑꯗꯨꯒ ꯁꯤꯅꯤ ꯃꯥꯏꯅꯤ ꯍꯥꯏꯗꯨ ꯇꯥꯟꯅꯔꯁꯤ꯫ ꯍꯣꯏꯗ ꯑꯗꯨꯝꯅ ꯇꯧꯔꯁꯤ, ꯑꯗꯨꯗꯤ ꯅꯪ ꯃꯥꯃ ꯑꯃꯨꯛ ꯌꯧꯔꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯥꯕꯜꯒꯤ ꯃꯥꯃ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯊꯥꯕꯜꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯕꯦꯅꯥꯎꯕꯤꯗ ꯉꯥ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯊꯥꯕꯜꯅ ꯉꯥ ꯑꯗꯨ ꯁꯦꯝꯂꯒ ꯃꯍꯥꯛ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯁꯤꯗꯒꯤ ꯊꯥꯕꯜꯗꯨ ꯃꯥꯃ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯃꯥꯃ ꯑꯗꯨꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯃꯥꯃ, ꯍꯟꯗꯛ ꯅꯃꯧ ꯅꯨꯄꯤ ꯕꯦꯅꯥꯎꯕꯤꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ꯫ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯥꯁꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀꯩꯗꯧꯔꯤꯅꯣ ꯍꯪꯕꯗ ꯆꯥꯛ ꯂꯥꯝꯃꯤ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯆꯥꯒꯗꯧꯒ ꯌꯦꯡꯉꯤ꯫ ꯃꯥꯃ, ꯃꯗꯨꯗ ꯑꯩꯅ ꯅꯣꯡ ꯉꯥꯜꯂꯒ ꯄꯤꯖꯒꯦ, ꯇꯨꯝꯃꯨꯔꯁꯤ ꯍꯥꯏꯔꯒ ꯊꯦꯝꯃꯒ ꯇꯨꯝꯍꯟꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯅꯨꯡꯊꯤꯟꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯒ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨꯁꯨ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯗꯁꯨ ꯑꯩꯅ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯍꯥꯏꯔꯨꯕꯗꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯉꯒ ꯇꯨꯝꯈ꯭ꯔꯤꯕꯅꯤ ꯃꯥꯃ꯫ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯃ? ꯏꯕꯨꯡꯉꯣ, ꯅꯪꯅ ꯕꯦꯅꯥꯎꯕꯤꯕꯨ ꯐꯥꯔꯤꯕꯁꯤ ꯀꯔꯝꯅ ꯐꯥꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯂꯩꯋꯥꯗꯨꯅ ꯃꯍꯨ ꯃꯌꯥꯏ ꯀꯟꯃꯟꯈꯤꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯐꯠꯇꯕ ꯑꯣꯟꯒꯜꯂꯤ꯫ ꯐꯥꯔꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯉꯥꯎꯅ ꯐꯩꯅ ꯍꯦꯛ ꯅꯥꯒꯜꯂꯤꯅꯦ꯫ ꯑꯗꯨꯅ ꯀꯔꯝꯅ ꯅꯪꯅ ꯃꯥꯕꯨ ꯐꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯊꯥꯕꯜꯒꯤ ꯃꯥꯃ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯕꯜꯅ ꯃꯥꯒ ꯑꯃꯥꯏꯕ ꯂꯣꯌꯥꯒꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯃꯗꯤ ꯃꯇꯧ ꯀꯝꯗꯧꯅ ꯕꯦꯅꯥꯎꯕꯤꯕꯨ ꯐꯥꯈꯤꯕ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫
ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡ ꯊꯥꯕꯜꯒꯤ ꯃꯥꯃ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯂꯥꯏ ꯇꯧꯈꯤꯕ ꯂꯥꯏꯗꯤ ꯑꯗꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗ꯭ꯔꯕꯗꯤ ꯕꯦꯔꯥ ꯁꯣꯏꯗꯅ ꯀꯥꯟꯅꯔꯛꯑꯅꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛꯇꯤ ꯅꯪꯅ ꯍꯨꯟꯕꯁꯨ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯍꯨꯟꯒꯦ ꯍꯥꯏꯔꯕꯁꯨ ꯃꯗꯨꯒꯤ ꯂꯩꯋꯥ ꯅꯪꯅ ꯍꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯊꯨꯕꯗ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯍꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯈꯨꯗꯣꯡ ꯆꯥꯔꯣꯏꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯗꯤ ꯑꯗꯨꯕꯨ ꯄꯨꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯕꯦꯅꯥꯎꯕꯤꯗꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯊꯨꯕꯗ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯍꯧ ꯏꯕꯨꯡꯉꯣ꯫ ꯃꯥꯃ, ꯑꯩꯗꯤ ꯀꯗꯥꯏꯗ ꯑꯃꯥꯏꯕ ꯑꯍꯩꯕ ꯂꯩꯒꯦꯁꯨ ꯈꯪꯗꯦ꯫ ꯃꯥꯃꯅ ꯈꯪꯕ ꯂꯩꯔꯕꯗꯤ ꯍꯥꯏꯕꯤꯌꯨ, ꯑꯩ ꯆꯠꯂꯒ ꯎꯅꯖꯔꯨꯒꯦ꯫ ꯑꯩꯅ ꯈꯪꯕꯗ ꯂꯥꯡꯉꯊꯦꯟꯗ ꯑꯃꯥꯏꯕ ꯗꯦꯕꯥꯅꯟꯗ ꯍꯥꯏꯗꯅ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤ꯫ ꯑꯍꯟꯗꯤ ꯌꯥꯝꯅ ꯑꯣꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯤꯡꯂꯝꯈꯤꯗ꯭ꯔꯥ ꯁꯤꯔꯝꯃꯤꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯃꯥꯅ ꯍꯤꯡꯂꯝꯃꯒꯗꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯀꯩꯁꯨ ꯂꯩꯕ ꯊꯕꯛꯄꯨꯗꯤ ꯅꯠꯇꯦꯗ ꯅꯪꯒꯤꯗꯣ, ꯑꯗꯨ ꯅꯪꯅ ꯁꯤꯖꯤꯟꯅꯈꯤꯕ ꯂꯥꯏꯗꯤ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯈꯛꯇꯅꯤ꯫ ꯅꯤꯌꯣꯝꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯂꯩꯋꯥꯗꯨ ꯍꯩꯇꯕꯒꯤ ꯋꯥꯅꯤꯗ ꯊꯥꯕꯜ꯫ ꯍꯣꯏ ꯐꯔꯦꯅꯦ ꯃꯥꯃ, ꯑꯩ ꯂꯥꯡꯉꯊꯦꯜꯗꯣ ꯍꯌꯦꯡ ꯆꯠꯂꯒꯦ, ꯑꯗꯨꯒ ꯑꯃꯥꯏꯕ ꯗꯦꯕꯥꯅꯟꯗꯗꯨ ꯎꯅꯔꯒꯦ꯫ ꯃꯥꯒꯤ ꯂꯩꯐꯝꯗꯨ ꯇꯥꯛꯄꯤꯔꯣ ꯃꯥꯃ꯫ ꯑꯁꯨꯝꯅ ꯊꯥꯕꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯥꯃ ꯑꯗꯨꯒ ꯑꯃꯥꯏꯕ ꯗꯦꯕꯥꯅꯟꯗꯒꯤ ꯂꯩꯐꯝ ꯇꯥꯛꯅꯔꯒ ꯊꯥꯕꯜꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯕꯦꯅꯥꯎꯕꯤꯗ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯕꯗ ꯕꯦꯅꯥꯎꯕꯤꯅ "ꯂꯣꯏꯔꯦ, ꯃꯤ ꯂꯣꯏꯅ ꯆꯥꯅꯈ꯭ꯔꯦ, ꯏꯕꯥꯅꯤꯗ ꯉꯥꯏꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯦ, ꯑꯗꯨꯒ ꯇꯨꯝꯕ ꯆꯪꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯅꯣꯡ ꯀꯟꯅ ꯇꯥꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯥꯕꯜꯗꯨ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯕꯦꯅꯥꯎꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯝꯂꯦ꯫ ꯊꯥꯕꯜꯗꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯕꯦꯅꯥꯎꯕꯤꯕꯨ ꯊꯤꯕ ꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯊꯣꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯗꯨ ꯃꯅꯤꯡꯊꯣꯡ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯀꯟꯅ ꯇꯥꯔꯤ꯫ ꯊꯥꯕꯜꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯊꯣꯔꯛꯄꯗ ꯕꯦꯅꯥꯎꯕꯤꯗꯨ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯊꯥꯕꯜ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ "ꯕꯦꯅꯥꯎꯕꯤ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯕꯦꯅꯥꯎꯕꯤꯗꯨ ꯃꯌꯥꯗ ꯏ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯏꯍꯤ ꯍꯤꯒꯠꯂꯒ ꯌꯦꯡꯉꯛꯏ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯜꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯒ "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯦꯡꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯕꯦꯅꯥꯎꯕꯤꯅ ꯊꯥꯕꯜ ꯍꯣꯏꯒꯤ ꯂꯣꯏꯖꯕ ꯌꯦꯟꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯐꯥꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯆꯥꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ "ꯕꯦꯅꯥꯎꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯌꯦꯟꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯆꯥꯅꯒꯦ? ꯁꯦ ꯊꯝꯃꯨꯁꯦ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯦꯅꯥꯎꯕꯤꯅ "ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯒꯤ ꯆꯥꯕꯅꯦ, ꯁꯤꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯥꯕꯜꯅ "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯐꯔꯦꯁꯦ, ꯏꯃꯨꯡꯗ ꯆꯪꯉꯁꯤ." ꯑꯁꯨꯝꯅ ꯕꯦꯅꯥꯎꯕꯤꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯉꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯂꯣꯏꯅꯃꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯗꯦ꯫ ꯕꯦꯅꯥꯎꯕꯤꯗꯨ ꯊꯥꯕꯜꯒꯤ ꯃꯃꯥꯅ ꯃꯥꯒꯤ ꯑꯆꯣꯠꯄ ꯐꯤ ꯑꯗꯨ ꯍꯣꯡꯗꯣꯛꯄꯤꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯤꯡꯊꯤꯖꯅ ꯇꯨꯝꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯋꯥ ꯇꯥꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯄꯥꯅ ꯊꯥꯕꯜꯗ "ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ "ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯄꯥꯕꯨꯡ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯒꯤ ꯃꯃꯥꯅ "ꯀꯔꯤ ꯈꯪꯗ꯭ꯔꯤꯕ? ꯅꯪꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯩꯋꯥ ꯇꯧꯔꯒ ꯐꯥꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯂꯩꯋꯥꯗꯨꯅ ꯅꯝꯗꯅ ꯃꯥꯕꯨ ꯉꯥꯎꯍꯜꯂꯤꯕꯁꯦ?" "ꯏꯃꯥ, ꯇꯞꯅ ꯍꯥꯏꯕꯤꯌꯨꯕ, ꯃꯤ ꯇꯥꯅꯤ." "ꯀꯔꯤꯒꯤ ꯇꯥꯕ? ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯕꯨ ꯀꯅꯥꯅ ꯏꯟꯁꯤꯟꯗꯨꯅ ꯇꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯕ?" "ꯃꯃꯥ, ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯊꯥꯕꯜ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦꯁꯦ. ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ?" "ꯄꯥꯕꯨꯡ, ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯅꯦ. ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯤ ꯑꯔꯥꯏꯕ ꯑꯣꯏꯗ꯭ꯔꯕꯅꯤꯅꯦ." "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯂꯩꯋꯥ ꯑꯃ ꯁꯤꯖꯤꯟꯅꯔꯨꯔꯦ." "ꯑꯗꯨꯗꯤ ꯂꯩꯋꯥꯗꯨ ꯁꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ. ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯪꯒꯦ ꯑꯩ." "ꯊꯥꯕꯜ, ꯅꯪꯁꯤ ꯃꯊꯣꯡꯗꯤ ꯆꯥꯗꯦꯅꯦ." "ꯄꯥꯕꯨꯡ, ꯁꯨꯝ ꯊꯤꯉꯥꯎ ꯂꯩꯉꯥꯎ." "ꯑꯗꯣ ꯄꯥꯕꯨꯡ, ꯂꯥꯡꯉꯊꯦꯟꯗ ꯑꯃꯥꯏꯕ ꯗꯦꯕꯥꯅꯟꯗ ꯀꯧꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏ,
मागा अमुक्तंग उनरुखिगे मादी मसिगी मरमदा खंगेना हाई ओ फरे 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 मदुदा हाना हंगलो अदुगा ngamdragana aigi manaba ma lei mangonda tanaba haiduni natai saba thabaktin natine mase ko thabal asumna makhoi watanaraba matung magi kada tumba changnakhi thabal su magi kada tumba changi matam aduda benaubina kaja chaluino adu yamna kuire idubo haina hangi maduda thabalna khong hamu bonida haina khumki masidagi makhoi tumnakhi asumna matam adu haukhre nongsu mapung phana ngale matam adu da benau bidu yamna pakhana thabal ge manakta senselai aduga tamo akhoi gi maning da loiba yen singdo arudagi ama sana saraga sirami kamai tawri jano asumna yamna pakhana paw tamlakpa adu da thabalna era kasuramoi huina kaina wairamni chalo nangi thabak to tawjulu ai yengurage asumna haiduna phamungdagi hawalakle aduga benaubina hariba yen adu yengi yen adu ubada thabaldi ngarang benaubina tawkhiba sing adu mamitta sangsang uki masidagi mahakna asiba yen adu mafam saba amada phumjillamlaga mahak masa mau sengdoklaga amaiba devanandagi manakta satnabagi sem sari tanja adu da benaubina kaija satuino haina hangi maduda thabalna nangna kari no haibda amaiba ama yengena tawribani haina khumki wafam adu tabada benaubina yamna harauna adudi yamna phareda ngarang dang sune maning thongda sakchagi haidana nupi amana kaurami asomna hairapda thabalna fare adudi ai chalukhige ai ningthi jina leramuko asumna hainaduna thabaldu amaiba devanandagi manakta lakhi yamna iwawadana phangki amaiba devananda lamdam aduda maming chatpa amaiba ama oirambana yamna kuina thinakhidi masidagi thabalna devanandaga unaraga mangonda thukiba thodoksin amadi mahakna benaubi bu pharanaba leiwa tawrubagi wari adu likhi matam aduda amaiba devanandana mamit uisinduna lewa khara soli aduga hari ibungo nangna sijinnaruriba lairi aduna nangi nupi asi tattana kauri aduga mahana nangi nupi asi bu phaba hore karigumba mana mapung phana phajin khrabadi nangi nupi asi angaubi hingsabi ama wonkhani masigi maramdi nangna lairi adugi matingdi lauraga lairi adugi sakthakti hundre adunani maramasina laidi aduna nangi nupiada songsillaga fataba sahaidaba jinjak chaba horoklibani ase aduna athuba matamda lai amutang khoiramsi natrabadi mahak soidana ngaubi haibadu onkrani aduga athubada siragani ko wafam adu tabada thabaldu pakhatpa asum hengalai maduda mahakna oza maibana amutang kanbiu laido athubada khoiramsi ngasi warasu khoramasi oza asumna hairubada amaiba aduna ngasidi yaroi ai potsai khara changani madugi polam singado ai langlamage hayeng ayukto nang aibu lobu lauko asumna hainabadagi thabaldu magi mayumda laklei matam aduda benaubi amati thabalgi mama mapana amaiba unaraklapra haina hangki maduda thabalna unare hayeng lai ama khoiramaga pharani haira I haina tamki masigi matung matam adu haukhre numit adugi ahingdu mahausaga manadaba sapta ama tawrakhi benaubidu magi phamungda kanna songba hori maduda thabalna benaubibu kaidorage haiduna khamanaba kanna honaki maduda benaubina kanna noklaga benaubi se pukhrage mase leminaba yamna nungai aina hairi makai ili haiduna kanna noglai adumna tawrakpa aduda thabalgi mama mapa amadi yumgi mi mathang chensillaktuna benaubi bu pharami matam aduda benaubi gi mangak adu masa matomta maninglomda asum leiba hori adumna tawrakpa aduda thabalna benaubi gi makok adu kanna pharami adubu ngamlamdi masidagi thabalgi manaw nupa adu su chensillaktuna pharami masidagi benaubi gi makok adu leiba lepkhre tanja aduda yum adugi lairik thampham ka aduda akanba ahauba makhol ama taki
ꯃꯗꯨꯗ ꯊꯥꯕꯜꯒꯤ ꯃꯄꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯂꯥꯏꯙꯤ ꯑꯃ ꯂꯥꯏꯔꯤꯛ ꯍꯥꯞꯄ ꯇꯔꯪ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯜꯒꯤ ꯃꯄꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯂꯥꯏꯙꯤ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯔꯨꯕꯗ ꯂꯥꯏꯙꯤ ꯑꯗꯨꯅ ꯆꯣꯡꯈꯠꯂꯛꯂꯒ ꯊꯥꯕꯜꯒꯤ ꯃꯄꯥꯒꯤ ꯃꯊꯕꯥꯛꯇ ꯀꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯆꯩꯅꯥ ꯑꯗꯨꯅ ꯊꯥꯕꯜꯒꯤ ꯃꯄꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯈꯤ ꯑꯃꯗꯤ ꯃꯌꯥꯗꯒꯤ ꯏꯁꯨ ꯑꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯄꯥꯕꯨꯡ?" ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯒꯤ ꯃꯄꯥꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯕ ꯃꯇꯨꯡ ꯊꯥꯕꯜꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯁꯧꯔꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯐꯃꯨꯡꯗ ꯊꯥꯡꯖꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯤ꯫ ꯁꯣꯝꯗꯅ ꯕꯦꯅꯥꯎꯕꯤꯗꯨ ꯑꯁꯤꯕꯒꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯃꯃꯤꯠꯇꯨ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ "ꯆꯥꯛ ꯂꯥꯝꯃꯤ, ꯃꯤ ꯃꯀꯣꯛ ꯆꯥꯒꯦ, ꯃꯤ ꯃꯈꯨꯠ ꯆꯥꯒꯦ" ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯄ ꯍꯧꯔꯛꯏ꯫ ꯃꯗꯨꯗ ꯊꯥꯕꯜꯅ ꯀꯟꯅ ꯐꯥꯈꯤ꯫ ꯑꯁꯨꯝꯅ ꯐꯥꯔꯨꯕꯗ ꯊꯥꯕꯜꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯆꯤꯛꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯑꯗꯨꯒ ꯀꯥꯡꯊꯣꯟꯗ ꯄꯨꯜꯂꯒ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯜꯂꯨꯕꯗꯒꯤ ꯕꯦꯅꯥꯎꯕꯤꯗꯨ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯃ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯋꯥꯅꯈꯤ꯫ ꯀꯅꯥ ꯑꯃꯠꯇ ꯇꯨꯝꯅꯈꯤꯗꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯐꯨꯡ ꯉꯥꯐꯨꯡ ꯇꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯊꯥꯕꯜꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯗꯦꯕꯥꯅꯟꯗꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯗꯦꯕꯥꯅꯟꯗꯒꯤ ꯃꯅꯥꯛ ꯌꯧꯕꯗ ꯅꯣꯡ ꯐꯖꯅ ꯉꯥꯜꯂꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ ꯉꯔꯥꯡ ꯇꯧꯈꯤꯕꯗꯨ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯗꯦꯕꯥꯅꯟꯗꯅ "ꯑꯩ ꯚꯥꯞ ꯇꯥꯔꯦ, ꯍꯧꯖꯤꯛ ꯆꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝꯃꯁꯤ" ꯍꯥꯏꯗꯨꯅ ꯊꯥꯕꯜꯒ ꯄꯨꯟꯅ ꯊꯥꯕꯜꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯌꯧꯔꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯥꯕꯜꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕꯦꯅꯥꯎꯕꯤꯗꯨ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯕꯦꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯊꯥꯕꯜꯗ "ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯝꯃꯤꯕ ꯂꯥꯏꯙꯤ ꯑꯗꯨ ꯄꯨꯊꯣꯔꯛꯎ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯊꯥꯕꯜꯅ "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ" ꯍꯥꯏꯗꯨꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯊꯝꯈꯤꯕ ꯂꯥꯏꯔꯤꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗꯗꯤ ꯂꯥꯏꯙꯤ ꯑꯗꯨ ꯍꯥꯞꯄ ꯇꯔꯪ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯕꯜꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯂꯥꯏꯙꯤ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯜꯂꯛꯑꯒ ꯂꯥꯏꯙꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ "ꯑꯩ ꯌꯦꯡꯒꯦ" ꯍꯥꯏꯔꯒ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯄꯥꯕꯨꯡꯒꯤ ꯀꯥꯈꯗ ꯂꯩꯔꯦ, ꯂꯧꯔꯨꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯌꯥꯝꯅ ꯉꯛꯅ ꯊꯥꯕꯜꯗꯨ ꯆꯠꯈꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯕꯜꯅ ꯂꯥꯏꯙꯤ ꯑꯗꯨ ꯄꯨꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯀꯌꯥ ꯂꯦꯞꯇꯅ ꯁꯣꯜꯂꯒ ꯂꯥꯏꯙꯤ ꯑꯗꯨꯗ ꯅꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯦꯅꯥꯎꯕꯤꯒꯤ ꯃꯃꯤꯠꯅ ꯃꯨꯁꯤꯟ ꯃꯨꯔꯝꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯁꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯜꯂꯛꯈꯤ ꯑꯗꯨꯒ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯃꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯗꯦꯕꯥꯅꯟꯗꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯂꯥꯏꯙꯤ ꯑꯁꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯨꯝꯖꯤꯜꯂꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯥꯕꯜꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯛꯇ ꯐꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯒꯤ ꯋꯥꯔꯛꯇ ꯐꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯕꯦꯅꯥꯎꯕꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ "ꯍꯧꯖꯤꯛꯇꯤ ꯊꯧꯔꯝ ꯂꯣꯏꯔꯕꯅꯤꯅ ꯍꯜꯂꯒꯦ" ꯍꯥꯏꯗꯨꯅ ꯍꯟꯈꯤ꯫ ꯊꯥꯕꯜꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯋꯥꯃꯟ ꯑꯣꯏꯅ ꯂꯨꯄꯥ 1,000 ꯀꯠꯈꯤ꯫ ꯑꯁꯨꯝꯅ ꯊꯥꯕꯜ, ꯕꯦꯅꯥꯎꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯦꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫